Yamna Tangna thokpa thoudok amada Jiribam district ke Mongmung khulda mathau tawduna laiba Manipur Police ke Sub Inspector Amana Mahakki thokpa touminnaba Police Constable Amana Nongmeina Kappadagi Thoudok asing ase ayuke pung 12 rom tarakpada Jiribam ke Mongmung khulgi en noren kauba miyoi amagi sangoida thokhibani Leikhidre esa adugi maming Muhammad Shah Jahan apokpa Leikhidre ibomcha yairipok tapokpi dagini hairi SI adobo Nongmeina Kaptuna hatlamliba Police Constable adugi mamingna akoizam Bikram kawi makhoi Jiribam District Police ki makhada laibani thoudok asegi matangda mafam aduda mathau tawduna laiba police singna phongdorakpada Leikhidre SI asi mahakna lairiba yum asigi sangoida famduna lairingaida Constable aduna Nongmeina Kaptuna hatkibani hairi Makhoi Kangluki irang na maram oiraga kuki khutlai paiba singna mongung maitai khulda ngaihak leitana nongmai kapsilakpadagi khulasida duty tawduna leirakhibani mihar asida chenariba akoizam Bikram police na fagatkibaga loinana thoudok asigi matangda Jiribam police ke SP KS Robinson na luchingba team ama laktuna case ama register tawduna thijinba hokre hairi